Bishnupur district ki Laisoi water sport relief camp da leiba ahal ama masa matanda thauri yanduna seasonaba hotnaramle hauzik rims hospital da aruba phibam da laikanari handak ki thodok asi tharaga punna suicide case masing taruk sure hari paw asina hai masa matanda seasonaba hona zaramliba mioi asigi maming thoksom lukhoi chahi humputara Churachandpur ki Khuga Tampakta ki hauzik lanjinarakuna Laisoi water sport relief camp da sangjafam lawduna relief camp asida mahak amadi mahak ki loinabiga leirakibane thoksom lukhoi haukiba tha amarom ki mamangda BP stroke tawkibadagi haksang paralyzed tawduna laying chathaduna leirakibane thodok asi ngasi nongalamdai pung 3:30 tarakpada relief camp asigi fisakol oiba sang amada thauri yanduna leiramba thengnarakibane mahakpu moirang CIC da pukhatki adubu fibam lusilakpadagi Rems hospital da pukhatlaba matung makhatana laying chathari hairi